Meitei Kuki Zobu Seperate Twbnai Kuki Zomi Council Kuki Zo Council के Secretary Information Khaikho Hau Gangtena Thadorok Chero Amana Haribadi Ngarang Pauche Singda BJP ki Northeast in charge MP Sambit Patrana Phongdokhi Wafam Singda React Torokibadi Manipur da President role Thamnakibagi Warol da Sambit Patrana Manipur ki territorial integrity amadi illegal infiltration da BJP na compromise Toroi Haiki Wafam do Kuki Zo Council na Hiraglibadi Sambit Patrana Muna Khangdabagi Wafam da Haukiba May 2023 da Meitei na Manipur ki territorial integrity physically valid Tauki Meitei singna church amadi yum kaya Imphal Valley da thugai khibaga loinana Kuki Zo singbu namduna displace oihanki NBR ethnic cleansing da luchingki haiba wafam kaya cherol asina phongdoragli cherol asina makha taribadi Meitei na separate tawriba Kuki Zo sing rang asida mioi kaya sikhibaga loinana mioi kaya na mayumda lehendre haibaga loinana Manipur state da president rule thamlakpa si lengang irang asi political gi oiba settlement puraknaba amadi ingtapa afaba yumlonnaba oigani haina Kuki Zo na masida thajaba thamli laikhidraba khul ngakpagi asi bakchang loksenkhre mamang chahi 2024 ki December taraga mari da Thobal district ke Hairok police na konba Salungpham high school manakta Thobal district commando na nomaina kapada laikhidraba khul ngakpani haina khunja singna phongdokhiba laikhidraba laishram priyam Eli Spring gi nahal makai loksindana leirakhiba thawai yaudaba hakchang asi JC amadi imung manungi mioi singna Jenims ki miral sangdagi loksinkhre hairi laikhidraba prem Thobal district ki manung chanba Thobal khunau dagini maki mafamda ngasi aroiba ikai khumnaba utpaga loinana maki poknafam lamdamda aroiba mathau mangam pangthokre amaromda ngarang ayuk Thobal district commando na Hairoktagi fakiba khulngakpa mari adu police nadi aina thingkraba Manipur gi lalolup ama oiriba KCP noyon gi lanmini haina claim tawragli